Maira paibisingda nongmai kapsilamle senaba mioi mari nambon police surrender Twkhre. Ngasi NMZ Tengbang Khongchatta Saruk Yaruba Khudingmak Mittagi pi takhiba khangaude. Thamoi soklaba tabinaba kanasu leitraba lairabi maitai chanura amagi thawdok asi leimaramgi relief camp da leibi thawri yanduna leikhirabi Purnima masaki sahi kul apokpi ningthaujam subasini mobile amata su pahaningbang ngamkhide thabansu jongningi hairami afaba phizol amata su leite mamana tharoi khunba chale mamagi tung induna mamagi mateng pangjaki thamoi kaihurabi mamana meludagi pirang sinthana wafam sing asi thamraki miyamna su awaba tarabai mung asida angamba mateng pangbiyu haiduna LMZ gi maikaidagi thamlakli Census ki matang da JFD na Minister MLA singi wakhalon lawbagi khongjang haukhre. Minister Govindas unanabagi appointment pirakpadagi unanaba chatlubada masa lairamdre. Koirengai airfin kangadabani haina miyamgi rally chatkre. Heritage amasung tourism site ama oina lauthokadabani santi. Manipur police na phare hariba Jenims contract staff nurse ta sen khongalambagi miyoi mari adu KCP tabangan ba group ka mari lenade hari. Ngasi nungthin takhiba lian na hianglam wabagaida kobi amadi manamasing ayamba loina sokibagi mami landa mang takrabasing phukatkani amadi amuk hanna landararoi haibagi guarantee pirabadi Iran gi lal loisinba yai haina IRGC gi hanagi commander Mosen Rezaina phongdokre Khalistan gi mayokta wangang lobi social media star Sakhen bi Nancy Growan thangna thinduna hatkibani yu thakpada haksang soloidaba chang haiba ama leite report Pinku hariba nupa asina tha nipan Khak Suribi Nupi masa amabu angang nupi masa asibu asapot biscuit lebige hairga mayumdagi puthoraga rape Twkhre nupa asi encounter da makhongda kaptuna police na phare miyam da sinabiu haidana miyam na irang kan haukhre